ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯁꯤ ꯍꯧꯕꯗ ꯉꯥꯏꯔꯤ. ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯛꯄ ꯆꯍꯤ ꯂꯥꯛ 2 ꯐꯥꯔꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯂꯦꯝꯁꯤꯗꯤ ꯈꯨꯗꯛꯇ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ. ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯆꯍꯤ ꯀꯌꯥ ꯂꯩꯍꯧꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯁꯤꯗꯗꯅ ꯑꯗꯨꯝ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯑꯅꯥ ꯑꯌꯦꯛ, ꯂꯥꯏꯔꯕ, ꯀꯅꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯋꯥꯔꯛꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯐꯪꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯕ ꯃꯇꯝ ꯑꯃꯗ ꯍꯤꯡꯂꯤ. ꯃꯃꯥꯡꯗ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯕ ꯉꯝꯂꯦ. ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯇꯨꯝꯅꯕ ꯃꯥꯡꯍꯟꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛ. ꯀꯅꯥꯝ ꯍꯤꯡꯍꯧꯒꯗꯧ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯍꯩꯕ ꯁꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠ ꯆꯩ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯅ ꯍꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯍꯧꯖꯤꯛ ꯆꯠꯂꯦ. ꯉꯁꯤꯗꯒꯤ ꯆꯍꯤ 100-200ꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯔꯥꯏꯕꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯦꯞꯆꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯑꯩꯈꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯈꯤꯒꯗꯒꯦ, ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣই ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯒꯤ ꯁ꯭ꯄꯤꯁꯤꯁ ꯑꯁꯤ ꯍꯣꯃꯣ ꯁꯦꯄꯤꯌꯟꯁ ꯀꯧꯏ. ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯥꯛ 2 ꯃꯃꯥꯡꯗꯒꯤ ꯂꯩꯕ ꯍꯧꯔꯛꯈꯤꯕꯅꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯍꯤ ꯂꯤꯁꯤꯡ ꯑꯩꯈꯣꯏ ꯁꯗꯥꯟꯕꯨ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ. ꯃꯤ ꯈꯔ ꯇꯥꯁꯤꯟꯅꯩ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒ ꯑꯇꯩ ꯁꯥꯁꯤꯡꯒ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯂꯩꯕ ꯀꯥꯡꯕꯨꯅꯤ, ꯂꯣꯟ ꯊꯣꯛꯏ, ꯋꯥ ꯉꯥꯡꯕ ꯉꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯑꯃ ꯂꯥꯏꯅ ꯇꯧꯕ ꯉꯝꯃꯤ. ꯁꯥ ꯇꯥꯟꯕꯗ ꯃꯤ ꯃꯌꯥꯝ ꯆꯪꯉꯒ ꯁꯥ ꯑꯗꯨ ꯀꯣꯏꯁꯤꯜꯂꯒ ꯐꯥꯕ ꯍꯥꯠꯄ ꯉꯝꯃꯤ. ꯑꯇꯩ ꯁꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕ ꯂꯩꯇꯦ. ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯞ-ꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯤ ꯑꯃꯅ ꯍꯩꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯃꯁꯤꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯗꯁꯨ ꯇꯥꯛꯄꯤꯕ ꯉꯝꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯗ. ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯤ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ, ꯑꯏꯪꯕ ꯑꯁꯥꯕ ꯃꯐꯝ ꯅꯥꯏꯗꯅ ꯃꯤꯑꯣꯏꯕꯅ ꯆꯠꯇꯨꯅ ꯍꯤꯡꯕ ꯉꯝꯃꯤ. ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯍꯤ 10,000ꯒꯤ ꯃꯃꯥꯡꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯆꯧꯕ ꯌꯥꯑꯣꯜ ꯑꯃ ꯂꯥꯛꯈꯤ. ꯂꯝꯂꯛꯇ ꯍꯧꯔꯝꯕ ꯄꯥꯝꯕꯤ, ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯗꯨꯅ ꯊꯥꯕ ꯍꯧꯔꯛꯈꯤ. ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯕ, ꯁꯒꯣꯜ ꯁꯤꯖꯤꯟꯅꯕ ꯁꯟ ꯂꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯩꯕ ꯍꯧꯔꯛꯈꯤ. ꯈꯜꯂꯨꯅꯦ, ꯏꯍꯥꯟ ꯍꯥꯟꯕ ꯆꯀꯥ, ꯋꯤꯜ ꯄꯨꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ. ꯃꯄꯨꯟꯁꯤꯗ ꯃꯥꯅ ꯊꯥꯡꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ ꯀꯤꯂꯣ 100 ꯂꯨꯝꯕ ꯄꯣꯠ ꯑꯃ ꯆꯀꯥ ꯄꯨꯊꯣꯛꯄꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯟ ꯅꯠꯇ꯭ꯔꯒ ꯁꯒꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯃꯥꯅ ꯄꯨꯕ ꯉꯝꯗꯣꯏꯅꯦ. ꯂꯧꯎ ꯁꯤꯡꯎ ꯍꯩꯕꯗꯒꯤ ꯑꯄꯤꯛꯄ ꯃꯐꯝꯗ ꯆꯍꯤ ꯑꯃꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄ ꯉꯝꯂꯛꯈꯤ. ꯍꯧꯖꯤꯛ ꯆꯤꯡꯃꯥꯏ ꯆꯠꯇꯅ ꯓꯨꯝ ꯂꯧ ꯇꯧꯗꯅ ꯃꯤ 5 ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯃꯥꯏ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄ ꯉꯝꯕ ꯐꯨꯔꯨꯞ ꯂꯩꯔꯤꯕꯅꯤ. ꯆꯍꯤ 10,000ꯒꯤ ꯃꯃꯥꯡꯒꯤ ꯆꯥꯎꯈꯠꯄꯗꯨ ꯌꯧꯗꯦ ꯍꯥꯏꯔꯤꯅꯤ. ꯂꯧꯎ ꯁꯤꯡꯎ ꯍꯩꯔꯛꯂꯕꯅꯤꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯆꯥꯅꯕ ꯊꯤꯕ ꯂꯦꯞꯄ ꯌꯥꯔꯦ. ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯔꯦ. ꯂꯦꯡꯗꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤ ꯁꯤꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯗ ꯂꯧꯎ ꯁꯤꯡꯎ ꯍꯩꯕꯅ ꯃꯤ ꯑꯃꯅ 100 ꯄꯥꯛꯄ ꯃꯐꯝꯗꯒꯤ ꯆꯥꯅꯕ ꯊꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯑꯃꯈꯛ ꯄꯥꯛꯄ ꯃꯐꯝꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯄꯨꯊꯣꯛꯄ ꯉꯝꯂꯦ. ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯂꯛꯄꯗꯒꯤ ꯃꯤ 10-20 ꯈꯛ ꯂꯩꯔꯝꯕꯗꯨ 100-200 ꯁꯨꯔꯛꯈꯤ. 100-200ꯗꯒꯤ 10,000-10,000 ꯁꯨꯔꯛꯈꯤ. ꯑꯗꯩꯗꯤ ꯈꯪꯍꯧꯔꯣꯏ, ꯃꯤ ꯂꯥꯛ ꯍꯦꯜꯂꯛꯀꯅꯤ. ꯃꯤ ꯄꯨꯟꯅ ꯇꯥꯕ, ꯆꯥꯕ ꯊꯛꯄꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯩꯉꯥꯛꯄ ꯍꯧꯔꯛꯀꯅꯤ. ꯂꯂꯣꯟ ꯏꯇꯤꯛ, ꯁꯦꯟ ꯊꯨꯝ ꯃꯁꯥꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ ꯈꯨꯟꯅꯥꯏꯗꯨ ꯆꯂꯥꯏꯅꯕ. ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯃꯤꯅ ꯂꯩꯔꯛꯄ ꯆꯍꯤ 6,000ꯒꯤ ꯃꯅꯨꯡꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯏꯕ ꯄꯥꯕ ꯊꯣꯛꯄ ꯉꯝꯃꯛꯏꯁꯤ, ꯑꯪꯀ ꯍꯣꯠꯄ, ꯆꯀꯥ ꯄꯨꯊꯣꯔꯛꯂꯤꯕꯁꯦ. ꯏꯕ ꯍꯩꯔꯛꯄꯗꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3,000ꯒꯤ ꯃꯃꯥꯡꯗ ꯂꯤꯅꯔꯝꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯃꯦ. ꯃꯊꯪꯗ ꯉꯁꯤꯗꯒꯤ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯥꯏꯟꯁꯀꯤ ꯌꯥꯑꯣꯜ ꯑꯆꯧꯕ ꯑꯃ ꯂꯥꯛꯈꯤ. ꯊꯥꯏꯅꯗꯒꯤ ꯁꯥꯏꯟꯁꯀꯤ ꯃꯐꯝ ꯑꯃ ꯂꯩꯔꯕꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯁꯦ. ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯀꯥꯜꯀꯨꯂꯁ, ꯂꯣ ꯑꯣꯐ ꯃꯣꯁꯟꯒ ꯄꯨꯊꯣꯛꯇꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯈꯤ. ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯉꯁꯤꯗꯒꯤ ꯆꯍꯤ 250ꯒꯤ ꯃꯃꯥꯡꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯍꯧꯔꯛꯈꯤ. ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯊꯥꯎ, ꯀꯣꯏꯂꯥ ꯂꯧꯊꯣꯛꯇꯨꯅ ꯃꯦꯆꯤꯟ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯀꯟꯕ ꯁꯥꯕ ꯍꯧꯔꯛꯈꯤ. ꯇ꯭ꯔꯦꯟ ꯂꯥꯛꯈꯤ. ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯁꯥꯒꯠꯂꯛꯄ ꯉꯝꯈꯤ. ꯃꯤ ꯁꯤꯕꯩ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯕꯗ ꯂꯧꯎ ꯁꯤꯡꯎ ꯈꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯃꯟꯗꯅ ꯃꯤ ꯄꯥꯛꯇꯛꯅꯅ ꯐꯖꯅ ꯁꯤꯅꯩ. ꯊꯕꯛ ꯌꯥꯝ ꯊꯤ ꯋꯥꯅ ꯁꯨꯅꯩ. ꯑꯗꯒꯤ ꯁꯥꯏꯟꯁꯀꯤ ꯌꯥꯑꯣꯜꯒꯤ ꯃꯇꯝꯗ ꯑꯅꯧꯕ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯄꯥꯏꯅꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯅꯔꯛꯈꯤ. ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯇꯝꯗꯗꯤ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯁꯤꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯍꯜꯂꯦ.
ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯂꯩꯖꯔꯒꯁꯨ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯕ ꯇꯥꯏ꯫ 1800ꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯅ ꯆꯥꯡꯆꯠꯇ ꯆꯍꯤ 15 ꯈꯛꯇꯪ ꯍꯤꯡꯉꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯑꯁꯤ ꯆꯍꯤ 15 ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯅ ꯆꯍꯤ 60-muꯛ ꯍꯤꯡꯅꯔꯦ꯫ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯌꯥꯋꯣꯜ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯤ 10ꯒꯤ ꯃꯅꯨꯡꯗ ꯃꯤ 10ꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯐꯥꯅ ꯇꯥꯟꯕ ꯉꯝꯗꯦ꯫ ꯃꯤ ꯑꯌꯥꯝꯕ ꯈꯝꯊꯦꯡꯅ ꯂꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯃꯤ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯂꯨꯄꯥ 100 ꯇꯥꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤꯁꯦ꯫ ꯊꯥꯏꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗꯒꯤ ꯃꯤ ꯐꯥꯔꯒ ꯄꯨꯔꯛꯑꯒ ꯊꯕꯛ ꯁꯨꯍꯟꯕ, ꯋꯥꯏ ꯇꯩꯍꯟꯕ, ꯇꯨꯔꯦꯟ ꯁꯦꯡꯍꯟꯕ, ꯀꯩ ꯐꯥꯕ ꯆꯠꯍꯟꯕ, ꯑꯋꯥꯃꯟ ꯄꯤꯗꯅ ꯌꯥꯝ ꯇꯧꯔꯝꯃꯦ ꯅꯤꯡꯊꯧ ꯃꯇꯝꯗ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯅꯤꯡꯊꯧꯅꯕꯨ ꯌꯥꯗ꯭ꯔꯒꯗꯤ ꯂꯣꯏ ꯊꯥꯕ ꯍꯥꯏꯗꯅ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯒꯁꯨ ꯑꯥꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯇꯥꯟꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯁꯥꯊꯤꯕ ꯃꯤꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯒ ꯄꯥꯜꯂꯦ, ꯃꯥꯅ ꯌꯥꯗꯕ ꯃꯤ ꯐꯨꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯑꯩꯈꯣꯏꯅ ꯍꯨꯏꯒꯥꯁꯤ ꯅꯤꯡꯊꯤꯅ ꯂꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯇꯧꯕꯤꯕꯩ ꯋꯥꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯅ ꯏꯔꯝꯕꯅꯤꯀꯣ, ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯍꯨꯏꯁꯤ ꯆꯥꯛ ꯑꯊꯣꯡꯕꯁꯤ ꯐꯖꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯩ ꯍꯥꯏ꯫ ꯍꯦꯛ ꯄꯤꯖꯕ ꯂꯣꯏꯕꯒ ꯃꯀꯣꯛꯇ ꯊꯣꯝꯃꯒ ꯍꯥꯠꯂꯒ ꯍꯨꯏꯗꯨꯒꯤ ꯆꯈꯥꯎꯗ ꯌꯥꯎꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯇꯨꯝꯗ꯭ꯔꯤꯕ ꯎꯇꯣꯡ ꯆꯥꯛ ꯃꯥꯟꯕ ꯆꯥꯛꯇꯨ ꯀꯣꯠꯊꯣꯛꯑꯒ ꯆꯥꯏ ꯍꯥꯏ꯫ ꯃꯤꯅ ꯎꯗꯅ ꯏꯔꯛꯏꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯊꯥꯏꯅ ꯍꯨꯏꯔꯤꯟ ꯊꯠꯄ ꯀꯥꯏꯅ ꯊꯧꯔꯝ ꯇꯧꯔꯝꯃꯦ ꯍꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯀꯟ ꯑꯊꯧꯁꯤꯡꯒ ꯍꯨꯏ ꯃꯔꯤꯟ ꯊꯠꯅꯩ ꯍꯥꯏ꯫ ꯊꯥꯏꯅ ꯁꯥꯁꯤꯡꯅ ꯐꯪꯉꯝꯗꯕ ꯔꯥꯏꯠꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯪꯕ ꯍꯧꯔꯛꯑꯦꯕ꯫ ꯁꯤꯒꯨꯝꯕꯒꯁꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯊꯥꯏꯅꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕꯁꯤ ꯀꯅꯥ ꯇꯧꯅꯔꯤꯕꯒꯦ? ꯂꯥꯟꯗ ꯀꯥꯏꯅ ꯍꯨꯜꯂꯕ ꯃꯇꯨꯡꯗ ꯄꯣꯔꯕ ꯃꯤꯗꯨꯒꯤ ꯃꯉꯛ ꯂꯨ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯍꯨꯏꯌꯦꯟ ꯂꯥꯟꯃꯤꯡ ꯊꯥꯅ ꯅꯨꯡꯒꯣꯏꯕꯤꯗ ꯌꯥꯏ ꯆꯟꯁꯤꯜꯂꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯇꯧꯅꯗ꯭ꯔꯦ ꯍꯧꯖꯤꯛ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯃꯤ ꯂꯥꯛꯑꯒ ꯅꯪꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯛꯑꯦ ꯈꯜꯂꯣ꯫ ꯅꯪꯁꯨ ꯀꯪꯂꯥꯗ ꯊꯕꯛ ꯁꯨꯅꯕ ꯐꯥꯔꯒ ꯄꯨꯒꯦ ꯇꯧꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯦ꯫ ꯌꯥꯗꯕꯗꯩꯗꯤ ꯇꯨꯡꯗꯒꯤ ꯑꯏꯪꯕ ꯊꯪꯄꯥꯛ ꯑꯃꯅ ꯉꯛꯁꯝꯗ ꯍꯥꯏꯗꯦꯔꯛꯑꯣ꯫ ꯄꯨꯈ꯭ꯔꯝ ꯋꯥꯡꯃꯗꯩ ꯅꯪꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯐꯛꯇ ꯂꯣꯡꯅ ꯇꯥꯔꯛꯄꯗꯣ ꯎꯗꯣꯏꯅꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄ ꯂꯝꯕꯤ ꯅꯠꯇꯦ꯫ ꯑꯀꯥ ꯑꯀꯨꯝ ꯅꯥꯏ꯫ ꯆꯍꯤ 50 ꯍꯦꯟꯅ ꯆꯥꯎꯈꯠꯇꯅ ꯂꯩꯔꯝꯕꯗꯣ ꯆꯍꯤ 5-10ꯗ ꯐꯠ ꯆꯥꯎꯈꯠꯈꯤꯕ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯆꯍꯤ 2,00,000 ꯍꯦꯟꯕꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯆꯍꯤꯒ ꯆꯥꯡꯗꯝꯅꯔꯨꯔꯒꯗꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ, ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯁꯥꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯝ ꯊꯛꯄ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯁꯥꯁꯤꯡ, ꯃꯦꯃꯦꯜ ꯍꯥꯏꯇꯥꯔꯦ, ꯃꯣꯏꯒꯤ ꯋꯥꯔꯤ ꯌꯦꯡꯉꯨꯔꯒꯗꯤ ꯆꯥꯡꯆꯠꯇ ꯃꯦꯃꯦꯜ ꯁ꯭ꯄꯤꯁꯤꯁ ꯑꯃꯅ ꯆꯍꯤ 10,00,000-muꯛꯇꯤ ꯍꯤꯡꯅꯩ꯫ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯊꯥꯏꯅ ꯍꯤꯡꯂꯝꯕ ꯃꯤꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯣꯏꯁꯦ ꯍꯣꯃꯣ ꯏꯔꯦꯛꯇꯁ ꯍꯥꯏ꯫ ꯃꯈꯣꯏ ꯆꯍꯤ 10,00,000-ꯃꯨꯛ ꯍꯤꯡꯉꯝꯃꯦ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ 2,00,000-ꯔꯣꯝꯗꯪ ꯍꯤꯡꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯤ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯁꯥ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯍꯥꯠꯇꯣꯛꯆꯕ ꯌꯥꯕ, ꯃꯥꯂꯦꯝ ꯄꯨꯝꯕ ꯇꯨꯝꯍꯟꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯂꯩꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯇꯣꯞꯄ ꯊꯋꯥꯟꯃꯤꯆꯥꯛ ꯇꯝꯅ ꯆꯠꯄꯒꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ, ꯃꯤꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ This film, made in 1903, recalls the first flight of this primitive biplane. ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤ 1903ꯗ ꯄꯥꯏꯈꯤ꯫ 1900ꯗ ꯃꯤꯁꯤ ꯄꯥꯏꯗꯨꯅ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯅꯔꯝꯃꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯅꯨꯄꯤ ꯂꯥꯟꯁꯤ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯝꯗ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯂꯦꯟ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯄ꯭ꯂꯦꯟ ꯄꯥꯏꯈꯤꯕ ꯆꯍꯤꯗꯨꯗꯒꯤ ꯆꯍꯤ 69 ꯂꯩꯔꯒ ꯔꯣꯀꯦꯠ ꯊꯥꯒꯠꯂꯒ ꯊꯥ ꯌꯧꯕ ꯉꯝꯅꯈ꯭ꯔꯕꯅꯤ꯫ ꯈꯪꯕ ꯍꯩꯕ ꯌꯥꯝ ꯊꯨꯏ ꯍꯥꯏꯕꯅꯤ ꯁꯤꯅ ꯍꯥꯏꯗꯤ꯫ ꯑꯗꯣ ꯈꯜꯂꯣ, ꯈꯨꯠꯇ ꯆꯍꯤ 1,00,000 ꯄꯤꯔꯛꯂꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯇꯣꯞꯄ ꯊꯋꯥꯟꯃꯤꯆꯥꯛ ꯌꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯤꯅ? ꯆꯥꯎꯈꯠꯄ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯤꯑꯣꯏꯕꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯂꯦꯔꯤꯌꯥ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ, HIV ꯂꯩꯔꯤ, ꯀꯦꯟꯁꯔꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤ, ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ, ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯖ ꯍꯥꯏꯇꯥꯔꯦ, ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ꯫ ꯁꯔꯀꯥꯔꯅ ꯌꯥꯅꯤꯡꯗꯕ ꯃꯤ ꯐꯥꯕ ꯂꯦꯞꯇ꯭ꯔꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯤꯔꯨꯔꯒ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯄꯟꯈꯩ ꯑꯃ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ꯫ ꯁꯥꯏꯟꯁ ꯑꯣꯏꯒꯦꯔꯥ, ꯐꯤꯂꯣꯁꯣꯐꯤ ꯑꯣꯏꯒꯦꯔꯥ, ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯝ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ꯫ 1945ꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯕꯗꯒꯤ ꯑꯅꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯍꯧꯔꯦ꯫ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯈꯨꯠꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯕ ꯃꯤꯀꯨꯞꯅꯤ꯫ ꯌꯥꯝ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯆꯍꯤ ꯂꯤꯁꯤꯡ ꯆꯪꯅ ꯁꯦꯝꯃꯛꯄ, ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯃꯛ
ꯃꯤꯀꯨꯞ ꯑꯃꯗ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯅ ꯃꯤꯑꯣꯏꯕꯗ ꯑꯉꯛꯄ ꯇꯧꯕ ꯉꯝꯕꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯍꯧꯖꯤꯛ ꯄꯤꯔꯤ꯫ ꯕꯣꯝ ꯑꯃꯈꯛꯇꯅ ꯃꯤꯀꯨꯞ ꯑꯃꯗ ꯃꯤ ꯂꯥꯛ ꯂꯥꯛ ꯍꯥꯠꯄ ꯉꯝꯃꯤ꯫ ꯍꯤꯔꯣꯁꯤꯃꯥꯗ ꯕꯣꯝ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 6 ꯈꯛ ꯂꯩꯔꯒ ꯕꯣꯝ ꯑꯃ ꯁꯥꯏ꯫ ꯃꯁꯤꯒꯤ ꯕꯣꯝꯁꯤꯒꯤ ꯃꯄꯥꯡꯒꯜ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯕꯨ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯣꯝ ꯄꯨꯂꯞꯇꯨꯗꯒꯤ ꯃꯁꯤꯒꯤ ꯕꯣꯝ ꯑꯃꯈꯛꯇꯁꯤꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏ꯫ ꯍꯧꯖꯤꯛ ꯈꯟꯒꯗꯧꯕꯗꯤ ꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛ ꯂꯥꯟ ꯁꯣꯛꯅꯔꯦ ꯈꯜꯂꯣ, ꯀꯔꯤ ꯊꯣꯛꯀꯅꯤ? ꯐꯥꯒꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛꯁꯤꯡ, ꯁꯥꯏꯟꯇꯤꯁꯁꯤꯡ ꯁꯤꯒꯤ ꯑꯀꯤꯕꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯤꯡꯊꯤꯅ ꯅꯩꯅꯕ ꯍꯧꯔꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯂꯦꯝꯍꯧꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯁꯣꯛꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯅꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯗ 1980sꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯟꯇꯔꯒꯤ ꯑꯣꯏꯊꯣꯛꯄ ꯅꯩꯅꯕ ꯍꯧꯋꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯟꯇꯔ ꯍꯥꯏꯁꯤꯗꯅ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯝꯒꯤ ꯃꯆꯥꯛ ꯃꯌꯥꯝꯗꯨꯅ ꯃꯊꯛꯇ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯄꯨꯈꯠꯂꯒ ꯄꯥꯏꯈꯠꯈ꯭ꯔꯒ ꯅꯨꯃꯤꯠꯁꯦ ꯆꯍꯤ 10-20 ꯎꯕ ꯐꯪꯉꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯥꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯥꯎꯗꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯅꯤ꯫ ꯅꯨꯃꯤꯠꯅꯕꯨ ꯍꯦꯛ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯥꯅꯕ ꯂꯩꯔꯔꯣꯏ, ꯅꯨꯡꯊꯤꯟꯗꯁꯨ ꯃꯥꯏꯅꯁꯇꯅꯤ ꯏꯪꯗꯣꯏꯁꯦ, ꯃꯤ ꯁꯤꯗꯣꯏꯅꯤ꯫ ꯁꯤꯒꯨꯝꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯛꯅ ꯂꯤꯊꯣꯛꯍꯧꯕꯒꯦ? ꯍꯤꯁꯇ꯭ꯔꯤꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ? ꯑꯣꯛꯇꯣꯕꯔ ꯊꯥꯅꯤ 1962ꯒꯤ ꯑꯃꯦꯔꯤꯀꯥꯅ ꯀ꯭ꯌꯨꯕꯥꯗ ꯁꯣꯚꯤꯌꯦꯠꯁꯤꯡꯅ ꯈꯤꯜꯂꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯛꯄ ꯃꯤꯀꯨꯞꯅꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛ ꯎꯪꯈꯠꯅꯔꯒ ꯂꯥꯟ ꯇꯧꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯤꯀꯨꯞꯅꯤ꯫ ꯑꯔꯩꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯡ ꯊꯥꯡꯖꯤꯟꯅꯔꯦ, ꯀꯥꯞꯊꯠꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯣ꯫ ꯃꯤꯁꯥꯏꯜ ꯂꯩꯔꯤꯕ ꯀ꯭ꯌꯨꯕꯥꯒꯤ ꯃꯐꯝꯁꯤꯡꯗꯨꯗ ꯄ꯭ꯂꯦꯟꯗꯒꯤ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯕꯣꯝ ꯊꯥꯗꯔꯒꯦ ꯍꯥꯏꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯂꯥꯟ ꯂꯣꯏꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯀ꯭ꯌꯨꯕꯥ ꯄꯨꯝꯕ ꯀꯥꯏꯅ ꯍꯨꯟꯒꯦ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯁꯨ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩꯗ ꯁꯣꯚꯤꯌꯦꯠꯅ ꯃꯥꯡꯖꯧꯅꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ 150ꯒꯤ ꯃꯊꯛꯇ ꯀ꯭ꯌꯨꯕꯥꯗ ꯄꯨꯁꯤꯜꯂꯒ ꯃꯐꯝ ꯇꯣꯉꯥꯟ ꯃꯐꯝꯗ ꯈꯤꯟꯖꯤꯜꯂꯒ ꯊꯝꯃꯒ ꯂꯩ꯫ ꯆꯪꯉꯛꯄ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯕꯒꯤ ꯈꯨꯠꯂꯥꯏꯅꯤ ꯂꯩꯔꯤꯕꯁꯤ ꯀ꯭ꯌꯨꯕꯥꯗ꯫ ꯍꯦꯛ ꯏꯔꯥꯡ ꯍꯧꯔꯛꯄꯒ ꯀꯥꯞꯁꯤꯜꯂꯣ ꯍꯥꯏꯅ ꯁꯣꯚꯤꯌꯦꯠꯀꯤ ꯃꯀꯣꯛꯇꯒꯤ ꯍꯥꯏꯔꯒ ꯂꯩꯔꯕ ꯃꯇꯥꯡꯅꯤ꯫ ꯂꯣꯟꯅ ꯄꯥꯏꯔꯛꯄ ꯑꯃꯦꯔꯤꯀꯥꯒꯤ U-2 ꯄ꯭ꯂꯦꯟ ꯑꯃ ꯀ꯭ꯌꯨꯕꯥꯒꯤ ꯃꯤꯁꯥꯏꯜꯅ ꯀꯥꯞꯊꯩ, ꯄꯥꯏꯂꯠꯇꯨ ꯁꯤꯔꯦ꯫ ꯈꯖꯤꯛꯈꯛ ꯉꯥꯏ ꯑꯃꯦꯔꯤꯀꯥꯅ ꯍꯟꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯀꯥꯞꯀꯦ ꯇꯧꯕ꯫ ꯁꯃꯨꯗ꯭ꯔꯗ ꯁꯣꯚꯤꯌꯦꯠꯀꯤ ꯁꯕꯃꯦꯔꯤꯟꯒꯤ ꯀꯃꯥꯟꯗꯔ ꯑꯃꯅ ꯂꯥꯟ ꯍꯧꯔꯕꯣꯏ ꯅꯤꯡꯗꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯌꯥꯎꯕ ꯁꯕꯃꯦꯔꯤꯟꯗꯒꯤ ꯀꯥꯞꯊꯣꯛꯀꯗꯧꯕ ꯃꯤꯁꯥꯏꯜ ꯑꯃ ꯑꯃꯦꯔꯤꯀꯥꯒꯤ ꯖꯍꯥꯖꯁꯤꯡꯗ ꯀꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯕꯇꯟ ꯑꯃ ꯅꯝꯒꯦ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯕ ꯅꯨꯄꯥ ꯃꯃꯤꯡ ꯚꯦꯁꯤꯂꯤ ꯑꯥꯔꯈꯤꯄꯣꯚꯅ ꯈꯥꯝꯕꯗꯒꯤ ꯀꯥꯞꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯄꯥꯅꯔꯤ ꯃꯗꯨꯗꯤ ꯑꯥꯔꯈꯤꯄꯣꯚꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯀꯔꯣꯔꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯍꯥꯏꯅ꯫ ꯃꯇꯝꯗꯨꯗ ꯀ꯭ꯌꯨꯕꯥꯒꯤ ꯃꯀꯣꯛ ꯐꯤꯗꯦꯜ ꯀꯥꯁꯇ꯭ꯔꯣꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯅꯤꯡꯗꯅ ꯈꯣꯔꯣ ꯈꯣꯠꯂꯒ ꯂꯩꯔꯕꯅꯤ꯫ ꯁꯣꯚꯤꯌꯦꯠꯀꯤ ꯃꯀꯣꯛ ꯅꯤꯀꯤꯇꯥ ꯈ꯭ꯔꯨꯁꯦꯞꯇ ꯐꯥꯎꯕ ꯀꯥꯞꯄꯒꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯍꯥꯏ꯫ ꯃꯁꯥꯅꯁꯨ ꯍꯦꯛ ꯀꯥꯞꯄ ꯃꯤꯀꯨꯞꯇ ꯀ꯭ꯌꯨꯕꯥꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯩ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯩꯅꯩ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯅꯠꯇꯕ ꯃꯤ ꯇꯨꯝꯍꯟꯕ ꯉꯝꯕ ꯄꯣꯠ ꯂꯩꯕ꯭ꯔꯥ? ꯀꯥꯔꯕꯟ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯉꯝꯕ, ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯥꯏꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯕꯨ ꯃꯨꯊꯠꯄ ꯉꯝꯒꯗꯧꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯗꯤ ꯃꯤ ꯈꯔꯒꯤ ꯈꯨꯠꯇ ꯂꯩ, ꯃꯤ ꯃꯌꯥꯝꯅ ꯄꯥꯏꯕ ꯅꯠꯇꯦ, ꯑꯀꯟ ꯑꯊꯧ ꯈꯔꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯏꯪ ꯑꯁꯥ ꯍꯣꯡꯍꯟꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯣ ꯑꯩ ꯑꯣꯏꯔో ꯃꯤ ꯂꯣꯏꯅ ꯌꯥꯎꯋꯦ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯐꯦꯛꯇ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯃꯩꯈꯨ ꯐꯥꯎꯕ ꯌꯥꯎꯋꯦ꯫ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕ ꯌꯥꯕ ꯄꯣꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯅꯤ ꯑꯁꯤꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯑꯣꯏꯕꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯇꯤꯟ ꯆꯪꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯈꯜꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯅꯩ ꯅꯣꯡꯃꯩ ꯊꯥꯕ ꯌꯥꯅꯕ꯫ ꯁꯤꯗꯒꯤ ꯍꯧꯈꯔꯦ ꯃꯍꯩ ꯃꯔꯣꯡꯒꯤ ꯖꯤꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯍꯣꯡꯍꯟꯕ꯫ ꯃꯁꯤ ꯊꯥꯏꯅ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ, ꯉꯁꯤꯗꯒꯤ ꯆꯍꯤ 200-300ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯇꯔꯕꯨꯖꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯔꯕꯨꯖꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯌꯦꯡꯉꯣ꯫ DNA ꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯂꯛꯄꯁꯦ 1950sꯇꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯅꯤꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯝꯗꯣꯛꯄ ꯉꯝꯕ ꯍꯧꯅꯔꯛꯏ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯦꯟꯅ ꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯦꯟꯅ ꯁꯤꯜꯍꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ AI ꯁꯤꯗꯤ ꯅꯪꯅ ꯍꯪꯕ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯋꯥꯍꯩ ꯂꯦꯡꯉꯛꯎ ꯍꯥꯏꯕ ꯀꯥꯟꯗ ꯋꯥꯍꯩ ꯂꯦꯡꯕ ꯉꯝꯃꯤ꯫ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗꯅꯤ ꯄꯤꯛꯆꯔ ꯄꯨꯊꯣꯛꯄ ꯉꯝꯃꯤ, ꯄꯣꯠ ꯃꯌꯥꯝ ꯊꯝꯃꯀꯥꯟꯗ ꯈꯟꯗꯣꯛꯄ ꯉꯝꯃꯤ, ꯃꯃꯤꯡ ꯍꯥꯏꯕ ꯉꯝꯃꯤ, ꯐꯥꯒꯤ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯄꯅ ꯂꯦꯞꯇ꯭ꯔꯒꯗꯤ
ꯊꯕꯛ ꯑꯃꯈꯛ ꯇꯧꯕ ꯉꯝꯃꯕ ꯔꯣꯕꯣꯠ ꯍꯥꯏꯗꯤ ꯒꯥꯔꯤꯗ ꯌꯥꯎꯕ ꯕ꯭ꯔꯦꯛ ꯈꯛ ꯐꯥꯅꯕ ꯑꯜꯒꯣꯔꯤꯗꯝ ꯅꯠꯇ꯭ꯔꯒ AI ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯛꯄ, ꯅꯪꯅ ꯍꯣꯠꯄ ꯉꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯣꯠꯂꯛꯀꯅꯤ, ꯅꯪꯅ ꯍꯣꯠꯄ ꯉꯝꯗꯕ ꯑꯪꯀ ꯍꯣꯠꯂꯛꯄ, ꯃꯗꯨꯀꯥꯟꯗ ꯃꯤꯑꯣꯏꯕꯅ ꯃꯗꯨꯒꯤ ꯔꯣꯕꯣꯠꯇꯨ ꯆꯂꯥꯏꯕ ꯁꯦꯟꯅꯕ ꯉꯝꯂꯛꯑꯣꯏ꯫ ꯂꯣꯏꯅ ꯁꯣꯏꯗꯅ ꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏ ꯃꯨꯠꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝꯅꯤ, ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯦꯟꯊ꯭ꯔꯣꯄꯣꯁꯤꯟ ꯍꯥꯏ꯫ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯊꯕꯛꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯈꯜꯒꯤ ꯐꯤꯕꯝ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ, ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛ ꯂꯥꯛ ꯃꯌꯥꯝꯒꯤ ꯃꯔꯥꯏꯕꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯊꯧꯃꯜ ꯑꯣꯏꯖꯔꯨꯒꯦ ꯍꯥꯏꯔꯨꯕ ꯅꯠꯇꯦ, ꯅꯪ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯥꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯒꯗꯤ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ, ꯂꯩꯅꯥ, ꯂꯥꯏꯔꯕ ꯂꯣꯏꯅꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯕꯒꯤ ꯃꯇꯝ ꯐꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯗ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗ ꯐꯥꯎꯕ ꯆꯠꯄ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯠꯄꯗ ꯅꯠꯇꯅ ꯃꯗꯨꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯂꯤꯡꯗꯅ ꯂꯩꯔꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯄꯣꯛꯂꯝꯃꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯉꯝꯂꯛꯀꯗꯧꯔꯤꯅꯤ, ꯍꯧꯖꯤꯛ ꯈꯨꯝꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯕ ꯈꯨꯟꯅꯥꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯃꯈꯥ ꯆꯠꯊꯍꯧꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯃꯊꯧꯃꯜ ꯃꯁꯛ ꯈꯪꯗꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯏꯁꯥ ꯏꯊꯟꯇ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯅꯩꯁꯤꯜꯂꯒ ꯀꯔꯤꯝꯇ ꯑꯣꯏꯗꯕꯤ ꯃꯈꯥ ꯇꯥꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯨꯠꯃꯤꯟꯅꯕ ꯌꯥꯏ꯫